ngasi phongkiba tongan ba pause singdagi lokhatchaba maruoiba paw khara sandokna pijari mioi lak henbana saruk yaduna kokomina sinba Manipur People's Convention on 2 Year of Manipur Crisis mai pangna pangthoktuna warep kaya lokre ing kumja lising ani kulhumdoigi me ahumdagi hongna illegal immigrant kuki narco terrorist singna Manipur thugainaba haurakiba irang asi chahi ani mapung pharakpaga loinana numit asibu ningsingladuna ngarang mi gitang ahumbu kokomina Manipur miyamgi apunba mifam Manipur People's Convention on 2 Year of Manipur Crisis ngarang Kumalampak Indoor Stadium gi mamangda leiriba parking gi sarukta ngarang ayuk pung 13 dagi pangthokre ngarangi Manipur miyamgi apunba mifam asida mioi lak ama henbana saruk yaduna mifam asi mapung phana pangthoki mifam asina miyamgi pukninggi apamba amadi thokliba thodok asigi maramda kupna nainaduna ngarangi mifam na makhata na warep asi lore haina lauthoki warep adudi India government ki aswoiba thoksil Manipur gi wathok India government ki lokpham thokpa thodang India government ki aranba narrative proxy war loisilo amadi proxy forcing sogot lepu Indian constitution na piba fundamental rights Manipur gi miyamda phanghalu free and safe movement yahallo law thugaiba amadi anti peace activist toriba singi mathakta legal action lokotpa umang ngak senba amadi opium poppy kani thaba thingba aranba sasinaba document seize tawgadabani National Register of Citizen NRC thabakta parkhalo haiba asini ngasigi mifam aduna tangai padana mioiba amagi phangpam thokpa haksing phangannabagi warepsu lauki warepsing adudi mayum kaiduna lanjennariba IDP singi hak phanghalu IDP singi asumba amadi pifam thokpa compensation pinabagi thorang legakna lokhalu nairoi singi mahai tamjanabagi hak phanghanba loinana thiba khangdana leikidaba singi asumba wael phangalo ingkhol lokpham sing ngak senba longmi singi wathoriba pithoktaba senpham sing pithokpa amadi laifam len sing ngak chenba asini miyamna lepnakiba warep sing adu taliba Tiliba miyamna kokomigi convener Khoraijam athobana mayek sengna pangthoktuna panduna miyam pumnamakta tahanki loinana aroiba warep singsu lauthoki warep sing adudi Bharat lengangna Himalaya singda leiriba Amarnath Kedarnath laifam sing ngak senduna apanba amata lehendana lai khuramba yahaliba asigumna Manipur gi singda leiriba ibudau kobru ibudau thangjing kobru maru yauna Adai laifam len sing ngak sen bagi thabak chapchana paikat piduna mioi lakun henbana apanba amata leitana lining laison tawwa yahangadabani Manipur miyamgi mahut chinduna ngasigi miyamgi mifam asina Bharat lengangna lamdam asigi miyambu masagi citizen oina leiriba sing asigi hingnabagi hak amadi ikai kumnaba pumnamak phangangadabani karigumba lemnariba wafam sing asi akaknaba matam piduna khangallaktuna thabakta onthoktuna thabak oina pangthok piraktaba tarabadi lamdam asigi miyambu India lengakna mirai bire amadi nathaiduna thambire haina loduna masagi hingjanabagi damak lokhatpham thokpa thabaksing lokhatuna masagi right sing phangnaba paikhalakpa thabaksingda India lengakna wa amata hairakpa yaroi ngasigi ngarangi pangthokiba mifamna loriba warep sing asi thabakto onthokpa ngamdriba phawba Manipur gi miyamna makhal amatagi yasinnaba amadi Bharat lengaka wari sanadaba amadi taknaba natana atopa hiram amatada thabak tawdaba haina warep lepnare ngarangi mifam aduna amuka hanna lepnaribadi Manipur miyamgi hingnaba hak apunbagi saktam ngakpa amadi miyamgi yaifanaba thabak tawba haiba asina India lengaki tawpam thokpa mathawni loinana tawpam thokpa tawdangsing asi tawdana atopa maram pisinduna maram amada thangjinduna amadi thaidoktuna leiba waroi ama warepsing asisu amata oina tiliba miyamna mifamna lepnaki Makha tarakpa pauda Manipur Police Armory dagi khulai lising taruk kun lakhibagi manungda khulai lising manga hena recover tawre hairi haukiba chahi lising ani kulumdoi me ahumdagi hauna state asida kukijo amadi meitei anigi marakta thokiba kangluki irang asigi manung janna tongan ba police armory dagi khulai lising taruk ka kun lakhibagi manungda khulai lising manga hena recover tawre haina Manipur Police ki source amana hairi pawasina makhata na hai Hauji Pawbada Kongolak Kiba Kulai Lising Manga Asigi Manungda Karadi
police armory lut taukiba aduda yaudaba Manipur police na sijinadaba khulaisingsu yauri hairi mapung oina sahi asigi February 13 da state asida president rule lakraba matung khulai lising ama chatre yankai recover tauki waliba khulaising adusu athubada recover taunaba khonari hairi mamang sahi lising ani kun marigi September phawbada security force na punna khulai lising ani chatruk mari phuma thoi recover taukiba adugi manungda police na sijinadaba khulai kaya marum ama yauri recover taukiba khulaising adugi marakda Police Armory dagi lakhiba khulai masing lising ama chani rom tani adubu February 13 da state asida PR lakraba matung combined force na sing amadi tamgi mafam kaya dagi nongna khulai lising ama chatret yankhai recover tawba ngamkhibani loinana haukiba tha ahum rom asigi manungda security force na miyam dagi nam haduna sel khaibaga mari leinaba phagat kiba miyoi masing chani rom sure hairi maraksida combined force na ngarang Imphal West ki Lamsang police station ki manung chanba phayeng makha lekai da chathakiba search operation improvised request ani improvised mortar pompi ani helmet ahum bulletproof plate nipal military khongrok taranithoi furit taruk military t-shirt mapan military su taramathoi military cap ahum jungle cap ama PLA gi official party plate yauba manga atai polam kaya amasu phagatle hairi amarom Thobal district ki Lilong police station ki manung channa leiba Jama masjid ki area dagi mioi ama Thangoiban area dagi hura lakiba Maruti wagon car amaga loinana fare hairi faro mioi adugi mamingna Songtham Ibungo sahi kul koi Imphal West ki Lamboi khonang khong dagi ni hairi Makha tarakpada sahi taret khundakpadagi hena phurup asi takpagi phibam lakloi hainingai leite haina RK Megena phongdokre Aikhoina ngasi mayoknariba phibam asi adungai gi sahi taret khundakpa adudagi hendoktuna phurup asi takpagi phibam lakloi hainingai leite haina UNLF gi former chairman RK Chanayaimana ngarang athoba singi liklam thiba lup Maharaj Memorial Nursing Committee sahi taret khundakpa amadi Maharaj Gambir Singh amadi athoba singi ningsing lupna sillaga Manipur da thokliba lal asi sahi ani mapung pharakpaga mari leinana Langthabal gi Maharaj Gambir Singh gi Manglenda thokpa thorom amada phongdokre mahana makhata na haikibida hauji thokliba irang asi sumnagi ningsingba khak natana masida cheliba nungi wahan thok amadi tungda oirakpa yaba phibamsing nainaba chungani adungai Awa Lanmina Manipur Kudum Chalaba Matung Sahi Taret Khuntaki Maduda Misi Mina Amadi Miot Minai Kaya Thengnaki Adubu Ngasi Aikoina Mayok Nariba Phibam Asidi Adungai Sahi Taret Khuntakpadagi Hendoktuna Phurup Asi Takpa Yabagi Phibamda Lakle Manipur Thugainabagi Damak Myanmar Dagi Changsilakiba Kuki Khulai Paiba Singna Handak Chatharagliba Thong Asigi Marumda Chauna Lautunaba Ama Yauri Loinana Makhoigi Marumda Achauba Sakti kaya amasu lei haibasi punna khangminnaba tai makoida kanana mateng pangle amadi kanana sponsor towi haibasi punamakna khangnarabo wafamni kuki khulai paiba singi thawong asi icham chamna lan tarakpa natte phurup asigi mapangal matam pumbagi oina thudek lage haibagi thorang amaga loinana yauri masi pumnamak thengnage hairabadi machoi tariba yalomi sing punchillaga apunbagi mapangal sagatpagi tangai fadaba chauna leiri karigumba aikhoina punchinduna Manipur gi damak lepminaba ngamdrabadi aikhoigi laibak aruba phibam amada lakloi hainingai leite haina phongdokhi Makha tarakpa maru oiba pau amada separation day gi thoram singani haina lauthoklaga silhalliba thoram asigi permission piba asi Manipurda hena irang thoknaba anoba thoksil ama oigani haina amukona phongdokre Maitaibu Scheduled Tribe ki list ta channaba Manipur High Court na Manipur government ta recommendation ama tharakna bagi pirakiba directive adugi mayokta Englishing ani kulhumdoi gi me ahumda Churachandpur da All Tribal Student Union achamna sinduna chatkiba protest rally adugi marumda Kuki Jo Singna organization singna hidden agenda ama yauna maitai singi mathakta landanaba amadi makhoigi separate administration tanabagi thorang ama toramle haibasi haujikti yamna mayek sengna khangle madugi mayek laraba khudamdi Kuki Jo singi terrorist singna tawrakleba thabak sing amadi makhoigi pautakta thabak tawriba Kuki Jogi organization mayam aduna ngangliba wa tawriba thabak sing amadi silliba thoram sing aduna adumak irai laina taksare Kuki singna maitai singi mathakta landaduna
Manipur Lengaki Separate Administration Tanba Amadi Government of India na Sogot-pagi miyamna yaningdaba leiringai chairak asida Churachandpur District ki DC su phongna sogotlabra haibasi aikhoigi wahangni maramdi Churachandpur da sinkiba separation day gi wafam yausilakpa oiragadi DC na khanghodabani haiba yai adubu hanadagi hona separation day gi thorom singani haina lauthoklaga silhalliba thorom asigi permission piba asi Manipur da hena irang thoknaba anobo thosil ama oigani masigisu mathakta Ministry of Home Affairs na sinduna nakal ani wari sanaduna waroichin puraknaba honariba asidasu sathina akaiba pigani samna hairabada separation day gi thorom ama chilhanba haibasi Manipur da nohonana irang thoraknaba yumpham ama lengakna thonbani haina lauroidabagi maram leite hainasu chirol aduna makhata na phondorale Makatarakpada sahi ani faraba irang asida PM na khangsinnadana tumina lesile haina Joyram Ramesh na phondokre kumja lising ani kulumdoi me ahumdagi Manipur thokiba irang asi sahi ani chap chana mapung phabaga loinana miyamna laikidraba athoba athobi singbu ikai khumnaba utli adum oinamak Prime Minister Narendra Modi na sahi ani mapung pharaba Manipur gi irang asida ngasi phawba khangsinnadana tuminna lesili aduga Manipur gi irang asi laksinnaba amadi waroisin puraknaba honabada Union Home Minister Amit Shah khwaidagi mai paktaba ama oina Congress na maral sirakli All India Congress Committee gi lusingba Joyram Ramesh na mahaki social media X da phongdorokpada BJP na Manipur da chauna mai paktuna kumja lising ani kunithoi da lengak semkhibani kumja lising ani kulumdoi me ahumda hokib irang asigi tha ahumgi matungda Supreme Court na state asida constitutional machinery sing mathau toba ngamdre haina phongdokhibani Manipur da Congress Party maikaidagi BJP na lusingba lengakta no confidence motion ama mayoknagadore kibadagi Narendra Modi lengakna Manipur gi Chief Minister Namfuda resign tahollaba matung ngasi phawba loisindana leiriba Manipur gi irang asi tha kunithoi gi matungda chahi asigi February 19 da President rule thamkhibani miyamna maru oiribadi ngasi phawba Prime Minister na Manipur gi matangda tuminna lesinbata natana state asidagi miyoi amata unadana leiri Prime Minister na malemgi lebak kayada chatnaba matam leirabasu Manipur da chatnabagi di matam leitri haina Joyram Ramesh na phongdorali Makatarakpa pauda narco terrorist singna landarakliba asi maitai phurup singdata nate lamdam asigi yelomi singdani haina Dr. Hera Kabuina phongdokre lamdam masida leiriba yelomi masingdagi mapandagi lamdanbana hena masing yamle khungangsu masing hengatle ngasi nambaram oiraga akaiba kaya ama laklibani haina Kabui Union Manipur gi President Dr. K. Hera Kabuina phongdokre wafam masingarang Federation of Civil Society Organization Fox Manipur na sinduna Briding Divide for Shared Future haiba thimda anirak suba me ahumgi ningsing numitka thorum ama khundrak pamda leiba yumnam khuno community hall da pangthokpa thoromga mari leinana wa ngangladuna phongdokibani thorom aduda Fox ki acting president amadi organizing committee gi chairman BM Yaima Sahakom Tribe Union Valley gi president Haupu Kom DMU Manipur Department of Political Science ki associate professor Abdul Hakim retired IAS RK Nimai Singh Yumnam Kuno Makha Nisaban gi secretary Thangjam Bina Yumnam Kuno Awang Women Empowerment Association gi secretary Sorokhaibam Chandani na Singba Singna athoiba mithunglen sing oiduna mifam pangthoki thoromadu gi manung channa hokiba sahi lisingani kulumdoi me ahumdagi hauraga Manipur dagi changsilakpa mapalam dagi changsilakpa kuki narco terrorist singna yum mai thabana singba kaya tawduna landarakpada iramda masibu kannaba khulngakpa amadi lanthengnabada achoba tawdang lokhiba laikhidraba athaubi sing amadi kuki singna faraga tamthina hatpi khraba jiri banggi chahi nauriba angang yauna nupi sing mahi tamliba mahiroina singba singbu ikai khumnaba uduna haikat laikat tamkre Kabui Union Manipur gi president Y Hera Kabuina makha taraduna haikibada hokiba lisingani kulumdoi me ahumdagi ngasi phawba lamdam asida leiriba miyam hainingai leitana waba thabok subam nompham leiraktabana maram oiraga numit asi Chatret ka kuntra amadi pungsingdana pung lising ama chatret yangkhaini toi rom pharakle mapandagi changsilakpa narco terrorist singna landarakliba asi maitai phurup singdata nate yelomi singda suni adubu laingakliba makok thongba singna matam charingai micham kannabagi wakhal leitana masa masagi chokri konduna leibadagi
ngasi kham thengna waribani haina phongdoki Maka tarakpa pauda gari huranba ama nongmai lalonba ama fare haidi Manipur Police ki kangbuna kar huranba amaga gariga konana ngarang Thobal District ki Lilong Police Station ki manung channa leiba Jama Masjid area dagi fare haidi Police ki paugi matung inna farba me asigi maming Songtham Ibungo Singh chahi kun Imphal West ki Lamboi Kongnang Kongdagi ni mioi asina Thamoiban area dagi Maruti wagon car asi huranduna pukraba matung gari asigi khongul lirakpada Lilongda fabani haidi mahaki mathakta Imphal Police Station na case ama lokhatuna thijin homjinbagi thabak chathaba hokre haidi amaromda aingi wangmada khulai lalonba mioi amasu Manipur Police ki kangbuna ngarang Imphal Police Station gi manung channa Chingmeirong Bazar India Shopping Mall mayadagi mioi ama fare haidi farba mioi asigi maming Konsam Romeo Singh sahi yankhai kawi Imphal East District ki Songbung Maniyaima High School dagi ni haidi mioi asidagi magazine ga konaba 9mm pistol ama loinana maru tara mobile phone ama seloina lupa chahum kunthra amadi iCard ama recover toba ngamle haidi Maka tarakpa aroiba pauda tampakta sintha lepkhibadagi Greater Imphal khuntak lan sikre kumja lisingani kulhumdoi gi me ahumda kuki narco terrorist singna Manipur gi maru oina tonganba lengak sasan ama demand tauraduna maidei da chathakiba hingsa gi thodokta laikhidraba thongna faraba athoba singbu ningsingduna ahumlak suba ningsing thorom ngarang pangthokkiba asiga mari lainana tampakta chathakiba sintha lepagi khongjangda Greater Imphal khuntak lansikre sintha lepa khongjang asina lengak amasung lanai mahiloisang yauna Khoirambal Kaithen ahum Pongna amadi Thangal Bazar gi dukan sing amadi masigi akoibada leiriba tongan ba makhalgi karbar tawba dukan sing su thong lonaki singjamai wangkhai khurai thamoibal kwakaitel kaisampat yauna Greater Imphal gi manungda leiba dukan sing su thong hanakhide loinana Manipur tampaki Imphal East amadi Imphal West Bisnupur Thobal Kakching singba district singda leiba maru oiba kaitel kanakide dukan sing thong lonaki